dengue positive Oibadagi numit marini rimsta layang luraba matung ngarang October tang ama yumda putharakpa khangaba khulakpam lekaidagi ichalama ngarang numidang amuk anaba horokpadagi hospital da pukhatpada hojik inawani kokeisingna fajinkhibagi jeisena chathariba pung nifu nipan gi ban asibu sogatpasingna thobal mela ground da anabani khangna khut tharaktuna gari thugai biba amadi anaba pukhalakpada yaba mioi ama itana furakibagi thawongbu imung manung amadi khangabokki miyamna yaningdaba phongdorakli amadi thodogasi gi matangda khangabokki club ka JC ga athubada waroisin ama puraknaba honagadabani haina phongdorakli hojain haiba pawdo mayamsu tabiramagani ko ado kariguma kharadang ai yoiba wakhalun khara mayamda thamjageyabako mayamgi tanglaba matamdo kaithokpiraga khara adum tabiyobako kari noiba matamda pungni funi pangi banne na haigere hoi oining boy jarasanu ko khoigi inawani phagibado kukisingi khutta leiribado akosi yam nungaide moigi ima baba gi moina phawrangada mama pana phawrangada ba maichak to khusu khangebako khoi chinao khoi maitai masel ngaktane ado aina hainingbadi kari noibada ban tawbudo tawgadabani bako gari thatpado thatkadabani achada wong leidena ko adugumado thingbigadabani adubu condition akoigi emergency oiba condition anaba akoi hospital da layengba pubagumba hospital chatpagumba hospital dagi discharge tawraga halakpa akoigi anaba patients ya oidena ko moi family oigera ma boigera adugumududi adi la ama akoigi kai tare ko yam serious oiraga su complicated oiraga su situation do akoina adugumuduri thabigadabane kaigino bada haide akoina hojik tawriba kanose banse inawani do thadoraknaba tawribane ba natra chumamni ko ado kari haide akoisu minungsi yawbagi maitai haide maitai kanglupta khoina poglubagi haide akoi lande ko haibagi damaktane ba ban tawribase moini thadoraknaba tawribane ba ko adaina aina hainingbadi karino matamda akoi minungsi ama yawragane ba ban tawrije khama aigi lekai gi aigi khun gi aigi kanglup ki mi ama sokre ko phagre ko haibagi damaktane ba koina ban tawri base adaina ai mayam da su aide mi pumna magnate koin harise yaga hojiki thogliba yaga dugi aide akoi bada leiriba duga yaga du da ngak tana leiriba koi gi ima ibel ahalaman mayam da ina khurumaga haijari adugumba condition aide hojik mafam hojiki mafam da thokre ko aduna taba top mafam da su tawrakadra haibagi akiba leyeba ko aduna ina mayam da igi oiba aide wakholon haijaba baiwa kaktane ba ko asida akhanga hi sa baiwa dinate ado kaina matamda adaina emergency oiba khogi anaba pubugumba anaba discharge to halakpagumba adugumba emergency oiba gari kaika laagadi adugumba situation oiragadi adu thadokpigo aide amoigi su aide condition ama leiragane ba tawri to khamba ko aduda koina phajin pusillaga aide wahang pahang tawraga hoi wahang amani hangbiro interrogation tawra khoigi maitai mesel oiragadi ka yena birano hoi moina kare aitare gari thawrai natra gari du do yawrai mina yelaga su ko khoina second thought tobiraga tin yo thara khanbiraga as manarubi abanate moijo situation doni adabagi moijo soninga pokko duine hangra ai magnoira su aigi isan natraga ima pukhalapko matunda interrogation yam tawraga ai su soninga pokne ba ado gari thawrai ba aina su gyanta bitare ko lai baina su gyan tabi tare thalami ba mioi mai bel singna su gyan tabiraga adugumba thodok aji hojik thokiba thodok se asugumba thoktana ba honamina se akoi kangloba matani akoi masen gyan tana batuna khwaidagi phaba moirakadureni video se asi haigai naina semjarak pane topa leidana go wathi kai ka su gana tawbanate ai goibe opinion do haija bane